चिनगे खलोई नापदा थमोई लेरांग नाचोमदो मुसी मुसी ngalabso oininglu re nangbudi aigi thamoi thaja pung kharagi mamangdani konungdagi thoraklaga Mabemma Royal Mansion tamna lai mahusana akupawa khanaba amadi makhoigi Arun athup tanafam Royal Mansion da oibani masagi konung oirabusu aduk thina safe oidaba mafamni khangladuna haina manung changsilagle man office suda changlakpada mata ohumdo hanana famdana leiramle maithong singdo nungsuk nungjanana sofa singduda amamam tupak phamlammi matawdo Mabemma hefeti ngakchanai adubu masu changsilaktuna single sofa amada fatpham thai ma ubada tumin phamlamba Robert na tapna hori tamo malem thadokpa ngamare wadu tabada Mabemma Robert tangakna yinglaga karigi statement singdu khudakta piraga custody dagi lathokadabane maduda marai torokpa kanano police officer oisano minister su oisano ai order gi mayokta lepa ngamba kanano lepsaraksano madugi matik chawa pakhum aingonda lei Robert khumlaktre boyda tapna yinglei boy su gyan taraduna Mabemma da onsilakle nangi schedule ayambadi loinari schedule tawkhrabani tongan ba thabak leibra table da leiri basing glass to thakki haiduna thangatlambani adubu nokmi table da tapna amuk thamkhraga pakhum pirei kanglei house da thabak lei yam aruba ai lakani na kanadano khara khangan ko ngalingai sida magi maithong da tariba harauba gi mami do karigi no khanjanai bakhoi ngai hakti tumin leinei second khara asumna leiramlaga leo tapna wanglen gi statement mangkhre imasi gi khut yokre wai du tabada khangpre khangle Mabemma sofa du da nga tharak phamlamba masado chumna phamlaga makut khuning na khu da sauraga yinglei Robert na mu makhatai hayingsi cabinet minister singi meeting lei masigi tanja lauraga police department da nangi warrant issue yauna statement duga loinana konjobu arrest order thoknaba pau pige tawbaga statement du leiramdabani wadu tabada angakpagi mathakta nokningle tasengna gyan ngaure konungduda makhoigi khwaidagi safe oiba mafamdi magi office ni mafam maduda mitsodagi mi amata changba ngamde mana yamna munna khangi roki natraga mitsodagi manakta seba tawduna leiba senabi khudingma masak khangna thammi loina na makhoibu Mabemma gi leifam man building da changbagi ayaba leite asuk cheksinna leiriba mafamduda karamna kamaina haiba wangsi Mabemma masa mathanda tattana hangzarei pakhum phanglaktrabada sordo tapna hontharaga boyda yinglaga hairei khara tapthaba khonjelda warisi kamdawano mayek singna taw aibu kaisu leitana khallaga aigi ipod huba ngamlibado karamna no ai khangba pami wahangduda ahumdo phat yingnei pakhum dipida leo magi hek mamangda leiriba laptop to Mabemma do onsilei aduga post tawduna leiriba video do play nammi Mabemma so video do da meeting tarakle screen do da uriba mataw do yingli maithong do ahen reaction utte chapmunna yingduna lei adubo thamoi madi kamdauri office manung da camera thete adubo office ki hek mapanda di camera no omsinduna leibani numitto hekru hidong manumit aduni laizana taha changlaklaga amuk thorakpada makuta file ama konduna thorai CCTV footage oirabasu camera quality do ka hena sengbana mana paiba photo irai laina karino khangba ngami thorakpadasu laiza masado taha bagi mataw ama tawi mana hek thokkiba matung kanasu office to da changkidre matam khajikanaraga senabi amana wai tainaba paiduna changkibado madu khakta mangaire video do loi khrabada Mabemma ngahak tumi leiramlaga ahum judadi yingda taplap naire DGP ko ngasi makmalembo police custody dagi condition amata yauduna thadokna bahai ko boy mathasana as Mabemma handamukti Mabemma khonwang khalai ai nai setadro evidence yaudраsu ai haige mayek singna haige maduda kanamtana marai yatpa yaroi aina semba loni Royal Court pu makhoina daf leiba yaroi
Leoso mathasana mo khumlai hana fingat kino tapna khanase masida nang nangami haiduna evidence yaudabo order hek thoklubada kunjo su yaba misingna monarchy system da khabai lansilakani aduna nang tap thawo mairama handi mairaba do khonjel hauna lauri kari tap thabano wadu haina haina khangaude mangda lei laptop to tap pai khalaga wall da laktana langsili asawbana masado nikle kunjo bu manghanaba khwaidagi matik saba upai ama una lemna mangle masu loina khangi magi kongthangi moong karamna thanglaga kari oirakani hengatna thangluragana kari oirakpa hanthana amuk thangluragana kamdauba mikupsida thamoida chaklakliba maidi makhal yami maithiri haibaga loina na mairi hena wangna kaduna chaklibadi laizabu ningsinglagani meraba mamituna machoi taduna kairaba laptop tuda yenglaga soli nongna lay khong somduna nungsi iri khike khaluma yadrabanina phuktatlaga langthokhiba taredana asawu mairiga loinana mairaba phogotuna thokre ahumdusu mathasana yenghaubanata upai leite tumin famlaga le haure present time wakal da hangliba wahangado laiza chimal yorakle tiedo makhutna pairanga meraba da yenglaga hairi karige meraba itap tapna khumi nangdi kaigi male wahang da wahang laiza hena ngauraduna hangliba se aina ne yambo asuk chawba gift ama piraklabadi maram su takphi pham thoktabra nafado khumdi madogi mahod serviceman amana pusilaklamba wine glass to amada hairaga makhutna paikhali wine do paina phamlamba degi hagolaga laisigi manakta lai nupi dugi mang oina na leiba table adugi sarukta nga boy lepoi tawraga makhut amada pairakliba pendo mamangda thamlaga hai soi tawro kari matawno laisagi antaba sungam ngamdre upai leitrabada hanjina amu hangli maram dudi haibi be yaidana aina phana lan thaba ma tawram laso divorce paper sidi matik chadabra khalle maram di asigumba chawbadan di amagi hawrakpham oiba yaba thabak ama tairi tawkhiba leitre nongdingdana nonglei amukso ngangli badu tabada nokningli haibago nokna mabu yenglaga hairei nachinduna oidaba su nganglaga aigi mayokta leplaga migidama pamom tingliba nangbu asuk thamoi sina khanjarubase nangdi ngakpa poktabra aidi yamga esija laiza mairaba bu munna yenglaga yambo handa mukti mairaba noklamba minokto trap lepi makhutta pairamba glass to leimaida thadakhraga phamliba laiza tap paiduna chingkhali tapthakhidre tapthabagi mahut mabu sauni yenglaga kaurakano mahupubi nangi chimbalduna aibu yambung haina kaurakano nangi adugumana tawduna aibu maithem tawraga pulamok mahanaba sinba longnam haibi nangbu nagun khangna inakta thamningluba mani aigi iralne nangbu inakta naksilaga thamgi khaluba aigi iralne adok sauri badugi maramdo hoje phawba khangdri madi adobu nupaduna thawai chakna soliba matawduda laiza itap tapna yambo nang kedorage maramdo aingonda soibiyo mera balai sabo tablapna khangin inthoklaga nang maram yam pamu natro phare tumdaba nangbu kayam kuina hogdoktuna leini yengo maramdo namit pene yengo si hairaga table da leiba divorce paper duga hatminarakpa photo singado tap lauraga laiza da laktana langsili hongnaruba tawda photo singdu laimaida machoi takre nupidu su ingangang na yingtharai urei singna mana file konduna chatpagi mami khara madu fog laiza gyan tade photo asiga paper duga kari mari leinariba mana dumna leiringai meraba amuksu changsilaktuna laiza gi lengsum ani do pairaga manakta khangching tingsile aduga mamituna mabu munna yenglaga thaplamna dumma makhatai hai khora ahen mamaram kari ahen mapamlige asuk maru oikraba file amabo imasigi makuta sinakhraga nangna ipangpang sinaraga leiba ai yerwana thupnama yeknabada sinaraga ai mayoktana song phana lepliba
asuk chawkraba maithiba asigi horapum oiriba nangbu inakta thamgani khanbra yam thuna soi tawsija asi haiduna laisabu makhutto ta pairaga table du chingsile pen du paihalaga table da laiba chi aduda soi tawhanna bonai ipa pa khalabasu tawriba matawduda laisa mairabagi makhutto laktana kanthorakle masu gyan kharadi lakle haurapum khangdrabasu file do kayam luba file no gyan takre nupa do gi makhutto kanthoklaga masu ta ta hairei yambung na khali do lale ai nangi mayok ta lepki balaite nangbu maiti na bo na ki basu leiti matam pumna makta nangi ai fana bada khali ba ibo yambung na khali se kaino ai gi khut phaga no ai soi taw banga moi warong na hairak pani maso adobo tabi ki dre nupa do na ahoina dum khonjel wang khana kalap lawrei ai taning de nangi oidaba nam thak mayam do tana ba ai na pande ai gi mit mang makta da longnam tawri ba nangbu nangi ameng ba khonda ai bo pangthana bo na gano chalo chakro ai nangi na sakto ying de adok thina ma bu hairi ba do taraga laisa thongna fana lepa ngamlaktre hauna roba tawda minu dagi atada khamlei taba pirangna lepa leita sintharakle adobo nungsibani thingaw lengaw phorak pa yuladuna on khraba asing manungsibani talabaso manaktagi chatningde chumna leplambadagi manakta tapna changsilai sauna lepliba magi mangda leptuna tatu hai thamoi ani gi achetpa maridi thasana baduni aibu thasabiyo aigi mai thongda aigi toksida thasaba ngamdraso aigi mit ani sida munna yingbiyo yambo akan ba thamoi na oidaba nganglaso mit made oidaba khangang da bani aingon de yengo yambo aigi mit de yengo paithoptuna lei hanna yingde kaple haibadi khangi khonjelduna aduna oibatai laisabudi yingda hairei kapkano yingde gumbegi pirangduda aina pangthagada banate ho pami nangbu leikhom somliba nangi mapu singduda tamjaruso mairabana adum na hairei haina laisa tokte haina mapido tapna sintharei adobo chimalda nokladuna gumilaba nangi dama kapli bani marau chawba nangbu warau tuna kapli bani kapkanu hairade pi tahanda ba changi pi tahanda na bo na mada taithok pi na ba masu changi pi taithok pagi dai tadi pirang sindhali ba khutsa do na logada bani dai tada gi chen bi gano yambo ai gi pirang se taithok piyo mikup sida yambong gi na khutto na ai gi pirang gi chel se thing bi haudraba pirang loi khiduna thamoi se nung on ki baye matam amada yambung na igi ifam dagi nang manuk sibagi sintharak pa pirang gi marik ama sinthabiyo hatana nirak labadi marau chawba yambung gi thamoi da ikai ba nangani aduna igi pirang khambiyo yambo sintharak libe pirang se teithok biyo yambo senglaba thamoi dagi thorak pa wahai tabi khidre mahakti thamoi pandabagum anam kallaga leptuna lei mabu hanna yengda pirang taithokadabagi khutsa thangalakadra khallubani adobo nungsi haitabagum khonthok amada hairei nangi soirol do itaningde paper do soyam thunto ai nangon force tawningde nangi naral duga hairabadi piri badandi do matik sadrabani nangna hosi phawba sor holaga lepangam libado madugi damak pentho loina na nangbu hauzu phawba nungsi miting makhada thamlaga matik sabadandi piba ngamdraba aigi thamoi sibu su ikai khumno chalo sign tawro pendre wahaido tapthaba ngamlaktre thawaiduna lam yawna chaklabada maile duna leiba mairabu bo khangjing singsilaga mangondo ansilale aduga makhut ani changna nupadi ye collar do tapairaga pendana laure khonjel hauna nangsu aidaba ngangano longnam ba thamoi do ikai khumno haiduna aingon insin gano yambung da toisi kaino nungsirabadi aibu thasapam thoktabra aibu nungsibagi wahi hairaga thasabagi mit yeng ning bitriba kaigino nangna su am phatri se kaigino ai soi taw ngamoi ai yamunga kaina bangam loi nangna ngamdra so aidi ngamlani nungsi hitaba wahi da laise hene na kap thorakle haina ina nupa do itap tapna aduma makha tarakle pokpadagi tingkhang do onduna laglaba ai punsini
अमोन बनिंग थागी महत टिंखंग न फी ओइरगा योम लवा एगी मपोकनी अवा नुंगाई पुमनमा नंगी मिनोक अमदा काउथोपम थोकपने अदबो नंगी महु सेनम मिनोक तो अयेंगनिंद्रे नंग सत्क्रो नंगी नसक्तो अयगी मांगदा मुहनो उलनो अई नंगबु याम तोचरे थमय अदु कनब्रा चिमाल न थारिब खोन अदुदा लाइजगी असोनबा थमय अदुदि असिबगुम चपलेख्रे मेराबदा चेना पाइसिलम मखुतो तपना तपना थादोरगले फिरेप चेतपा नुपादोगी मतौदो होंगलरोय हाइबा लाइजग्यान ताख्रे अमुक हन्ना लांदे हाइदुना माबु थेमलरोय खल्लदुना लाइजा मपीदो तपना तपना तैथोई करिसो तौदबगुम सोरदो अमुक्तंग होंदोकलगा मेराबदा येंगलगा नोकमी हाइरई अहिदि यामुंगी दमक लापने यामुंगदे येंगनिंद्रे हाइरबनिना चटखिबा ताबने लैरोय एसुना नाक्ता लाओय नंगनी येंगनिंगलक्तुना कौरज्रिफाव अदुबु आई पेपर असिदा साइन तोरम्बदि ngamloi मरमदि आई लांदे यामुंग मतिक चाबा इरा लैज्रिफावबा दंदी अमता हराउना लौसनबा आई ngamoi मेराबा खुमदे ममाइदो ओंथोकलगा लै लाइजा ममितुना मेराबाबो वारोंना अमु येंगलमलगा तपना मखा तारई अदुबु यामुंग अकाइबा फगलांगतबो अमोनबा लैंगोय फोलीना तपना नांदुना मेसिनबा ngamlabasो अमुक्तंग काइख्रबा थमोइदे अथोतपा अमेंगबा वाहैना चामरक मेंदुनासो समजिनबा खंगमलोय लेबाक असिगी निंगथौ ओइना इपुरोइबा अमा ओइना अहिना यामुंगबो अदुकी मति इकाइ खुमनजै अदुम ओइनमक मियोइबा अमना मियोइबा अमदा हाइबनि खनबियो अहि यामुंगदा वाइसि मतंगदे हाइजरमगे खोंथोक अमनी खोंजेल अमनी कल्ली हाइबा नुपा मागी थमोइदो चुमना लेपा ngamlaktre येंगलरोय खन्ना येंगदबा ngamda लाइसबु लुरकना येंगलई नुपीदुसो हानि येंगदुना लैरंबा ओइबना मिसना अनि मिचानै मेराबबो मिकुप खरा येंगलमलगा मखा तारई सनाई बेमा ngasi यामुंगदा थुगाइरिबा अहिगी थमोय असिगी थमोय मल यामना चावे ngakpi mal oina यामुंगना इमांगदा ngakta fi etuna यादा फौ मरु चिक्तुना खुलै बाक्ताना मालेम लै पक्नना खुरुमदुना हाइजद्रिफाव आई यामुंगबु ngakpiba ngamloi बेबार खाइबा नचदे काइरबा थमोइसिगी वारेपनि आई चलुखिगे यामुंग वाइसिगी लोइरकपदा खुदक्ता मिटिंग थैख्रे टेबलदा लैरिबा बेगतो ता पाइरगा मफमदुदगी खोंगलै थुना थोख्रे हौजिक खक्तदा अकनबा थमोइदो मही चेलकले थौना फरम हक्चांगदो चोकथरकले मिकुप्ता मालेम पुंबा सेगाइरकलबगुम फावहनली तासलगा लैरंबा वाखलदो अहांग ममालंगदा चैखाइरकले लेपलिबा खोंगफम अदो मची लेंगबसु ngamda खुतुम चेना तासलगा निंगबा काइना तंथा चादा चोंगलिबा थमोइगी मिहुलदो फाजिलगा लै